online manipur YouTube channel spring bir bayam pum nong pom kana taram nokseri han badam na maroi ba pawam of the thamjage Kukida mateng pangba leite AR Kangpokpi district ki manung chana leiba Kokru Harautin ki mafam singda bunker semba amaga mari leina social media da Assam Rifles na Kuki volunteer sing mateng pangle hain thagat naragli ba siaran bo afam ni Assam Rifles sing na Kuki sing da mateng Pangkhiba leite hain Assam Rifles ki meke digi sing duragli pawasin hai Assam Rifles amasung CRPF ki troop sing na ho ki December amadagi Kokru village ta khundari ba Kanglup ani ki marak ta buffer sonjem na bagi damakta lamdong top ta deploy tawki Assam Rifles na mafam asida buffer zone sem na ba sem bada khudong thiba thodok amata thokiba leite hairi aduga mathangi update asina Kuki Inpi Manipur na kan mamong da condemn tawragli Manipur da leiba police ki jurisdiction sing review tawduna amuk hanna recognize tawragani haina Manipuri lenga ki maike degi mamang thagi kuntra ma thoide order ama thok tuna committee ama sem ki babu Kuki furup ki apex body ama weriba Kuki Inpi Manipur na kan mamong da yaning da phongdorakre lenga ki maike degi committee asi Manipuri police ki IGP ke jentana luching da ka top member sing su hap krabani adum oinama Kuki Inpi ki maike degi committee asi Kuki jo furup ki official amata yaudre committee asi nakal namatigi oiba mideng da sembani hairi maram asina lenga ke maike degi sem ki ba committee asi bu review to bio haiba ga loina na committee ki chairman ni hairi ba ke jenta asi IPS ki kumja 2002 gi batch ni aduga member oiriba IK muiba na kumja 2000 gi batch ni haina su phongdoragli aduga mathangi update asina Kuki zo area sing da pungkud mari ki total shutdown hokre kanglok masel ki irang thoklingai gi serekta Manipur gi chief minister na more the state forcing thamjinna ba hona ba musung anak pada leiba mafam sing de tribal sing bu tak thorak na ba hona re haiba gi maral siraduna ITLF amasung Cotu na punna khuek pi duna thorak pa seror amada ngasi nungyai matung dagina hayeng nungyai fawa Manipuri Kuki zo district sing da total shutdown gi khongjing chengsin gani hairi aduga mathangi update asna nupi singna central forcing tankre irang leitaba mafam da central forcing sang bayaroi haina kumbi amasung ithai gilo na bulabuki area da sangla ke central force ki person sing mai kai adum gi nupi singna tan thokre hairi central forcing bu nupi singna nam duna tan thoki bagi video ama social media da viral oirakpadagi command and control committee kumbi kendra women wing gi vice president wahing bam sardana phungturakpagi matung ina ngasi thodok asi kumbi Setpur da leiba Meher regiment ki team amana ithai dam da leiba maitai gi khulda sanglaba tawbadagi thokibani hana mamang da sumaitai khulakta sanglaga frisking checking tawnaba kayara khona kiba laikre adubu ACS gi apunwa maira pai besing na thingduna sanghan kide kumbi da gi wangu sakne lambi da su Meher regiment kayara lambi thingduna ACS gi miyam da awa pi kiba kaya laikre Kuki lakloi da maitai leiba khulak ta makoina asumna hanjin asumna torokpa asina maram oiraga ACS gi apunba maira pai binupi mayam na makoibu tok tanama mafam pumba da senarga leiribani adubu ngasi kanghaudana kumbi lamlongda ahing yarek na ruba maira pai bisingna yumda hankiba amadi yumda gi lakada maira pai bi kharna kumbi lamlong yorokada walingi serakta Meher regiment asing batanja lawroga labuk lamhangda gi ithai dam maikai de satna ba hona rakpadagi ngasi gi thodok asi thokibani central force na tawriba thawang asi karino kumbiga thangnariba hautak hairiba Kuki khullairiba maikai asida di frisking checking tawdraga maitai ngakta kundariba ithai dam maikai de sangsinna ba hona riba sima kui karamba aron ba lalong oirabano sagang dozo hojing nupi mayam ama central force sang danaba mamang thakhar dagi ahing yerek tuna ngagli kumbi lamlong ta sum me thadagi haukiba irang asina maram oiraga ngasi pawbu asigi nupi kayana ngak tuna lagli central force na tawriba thawong asidi ima iben maira pai bi mayam asibu sittabagi thawong ni asigumba thawong asi makha tana amuk satharaklabadi kumbi asigi apunba maira pai bi singna tuminna leithokloi hairi aduga mathangi update asina 18 na warakani haina kaukiba mioi ama phubada sire nupi masa ama bu namthak tawdune ikai khumna manghan na ba hona rami haibagi maral da aram bai tengol kaksing unit ki thomi sing ni haijaba mioi sing na mioi mapan phuba da mioi ama laikidre ngarang thokiba thodok adu da laikidre mioi edu gi maming hobom nausa sahi kunthra ga manga ampok pa laikidre ba hobom mani mukta ka wi kaksing district ki waikung police station gi manung channa leiba Tezpur mai lekai degini thodok adu bu yaning da phongdok tunu ngasi Tezpur mai lekai primary school lampak ta miyam gi mifam ama pangthok tuna joint action committee against the murder of Hobom Nausa and under fatal torture of 8 innocent person kobo ama sempre Nausa misi asi gamari lena na JC amade khullai kai gi miyam namara leiba sing phabi duna hakpa serak piu haina ngasi kaksing police station da thomji lakre tungda JC amade mung manung gi mioi sing yauna SP kaksing amade atai officer sing ga famina dun wari sana badu police ki mai kai gi mara leiba sing fare haiba wafam phongdorak padagi miyam gi khoisaw na badu lep thaki misi asi gi matang da chief minister wari sana dun laikidra ba Hobom Nausa gi mihar asta sena sing logi oiba sapsa ba serak
फंगलु लेखिद्रबगी लोइनबी सही तरागा मरीगी मचानुपी अमसुंग सही तरुक खक्ता ngairiban machanupa asigi tungkoina hingjaba yanaba lengakna sinbiba yauna tongan tongan wafam sing taksingani hairi JSC gi wangang loi Ratan Kumar na phangdorakpada haukiba sahi 2023 gi aroiba numit December 13 gi numidangda kaksing sumak laikai de leiba 80 unit ki musing na hobom nausa gi mayumda laktuna mahak puthiki matamadu da mahak mayumda leiramdabadagi unit ta pukhalaknaba yumgi musing de khangalamki masigi matung inna ngarang January 1 da lamdam adugi maira paibigi lusing basing amadi club ahum gi thobu basing yaunu imung manung gi miyoi sing na nausa yaunu miyoi mapan ti kaksing unit ta thinkhibani maduda makhoi patam thina purakpadagi hobom nausa laikhidabani loina na atopa miyoi sing aduna laikan aduna leiri misi ase arambai tengol ga mari leina de haina se thokpi raklabani na kaksing gi unit asida leiram liba kangbu adu geng khutpuni haina mari leina basing na lauthokpiyo aduga matingi update asina masagi interest sathakibani senamasing police ta sidnakro korau kaksing district ke aram baitengol unit na phubada mi ama laikhidre hairibo wafam as unit adugi mi sing aduna masagi marnai oiba interest ta 80 gi ming season aduna sathakibani senabasing adu khudak ta kaksing police ta sinnakre haina aram baitengol gi lusing bo korungan bo khuman na phongdorakre korungan bo gi Facebook account na thakalakpa post amma da hai laikhidraba nupa ado mahak amadi mahak ki kambuna laisabi pakhang unaba sing burlon na video namlaga amadi farga sel lawbata natana nupi masa sing adu gi number lawraga muk blackmail tawduna masa gumbising adu da katu karan tawbu kangbuni haina sumaran sidagli masda ed ti kaksing unit ki mioi kharna I paw amata piram batawduna makoi masa gi lana interest 80 gi ming season aduna mioi sing adu bu kawraga yamna tam thiba mong du warak padagi laiki dabani thawdok asida senari mioi sing adu kudak ta kaksing police station da sinnakre 80 gi oina hanadagi so order thoktuna leiribani kanagumba thabuk ama tawbada control room amadi headquarter I paw amata piramdana thabuk torumlabadi maduda thorakpa afafatagi texak pumnamak masa masagi texak pumnamak masa masagi oigedabani maram aduna senior sing adu logi oiba sarak aduma phangjagani masida 80 ga mari amata leinatre hairi aduga maru oiba international headlines khara thamjage Japan da yuwa habada miyo nipuga nipan sire kaya amana ateka kai marakta nansinduna leiri South Korea ki opposition lusingbo pangmi ga wari sanaring ngaksam da thang tinduna attack sa tharakre Ukraine gidi western elite sing asina Russia gi hena chawbu yekna bani Vladimir Putin Pakistan da terrorist sing na barbar taruk phaduna pukhraga nongmaina kaptuna halamle Japan gi airport plane thingjina duna mai chakre lebuk phabadagi passenger chahumga humdraga mapandi kalhore Thailand amasung China visa yauduna sangthuk sangchin yanagadori Taiwan gi mikal US kan naknaba DPP na mai paklaba yari video sing bibigi tamak tamam po amuka na thagat propong dukchari ano update ki tamak online Manipur YouTube channel sabunuk sibiduna subscribe to gidam thank you